Manipur da thokliba irang asina chahi ahum farakpaga mari lainana Cocomi na senduna miyamgi oiba mifam ama sumanglila sanglen da pangthokre. 3 years of Manipur crisis haiduna mingthonduna pangthokpa thawramaduda Imphal College ki Political Science ki retired head AK Sethajit na moderator oina saruk yaki. Manipur da khundaba tongan ba furup ki luchingba sing CSO club amadi maira paibi kayana saruk yaduna pangthokpa thawramaduda wangang loi kayana thokliba irang asigi matangda wangang ki. Thauram aduga mari lainana Cocomi gi wangang loi nahakpam santana thauram asida mapung oina khanagadaba wafam sing asi Manipur da thokliba irang asigi matangda aikhoina makha tana kari karamba thabak sing paikhatkadage haiba adu khanagani maru oina handakta tronglaubi da thokkiba tamthiraba mihad asigi matangda makha tana kari karamba khongjang sing changsingani haiba adu sukhanagani loinana Manipur laingakna handak Cocomi da wari sanana bachebau pirakhiba dusu ngasigi mifam asida warep laugani haiki Ngasigi mifam sida tongan ba club organization Manipur gi leiriba maira paibi sing adagi social leader sing intellectual sing mayam punna phamina rakanda megi tang ahum sida chahi ahum complete warak sida sarkar na thabak kyam lokot kre matam gi palam balengak singduna kyam lokot kre amadi lokot kadaba kyam leiri satisfactory oibra natraga oidabra haiba sigi matang da nainaraga warep ke ama logani haitare ani subada handak ta thoiba tronglaubi thodok sigi matangda sakarna invitation torokpa sakarna local step sing adagi miyam gi wakhalonda kari leiri haibado Cocomi gi leader sing amadi Cocomi gi punminariba organization humbudu aduga punminaraga miyam ga loinana khantaba yaba tangkak ama lawrakana makha taba agitation natraga makha taba government of India da koina kari haiba karamba mong da haiba Manipur sarkar gi kutang da haigadra natraga koina direct approach tawradra kari tawrani haiba poto akoi ngasi gi mifam sida khanaraga hore miyam gi resolution ama lawminanaba adugi tangkak to lawjabani haina